Mamang thagi taraga nipandagi Foothill Naga Coordination Committee na Nagagi area da sugi designated camp sing sajilakpa yaroi amasung German Tiger Road haina mingthon balambi na chingba semjin lakpa yaroi haibaga loina na Nagagi area da popi pambi thabasu yaroi haiduna Naga sing na khundaba Chingkhong chingya da lambi thingbagi khongjang changsilakiba dunga si ayuktagi Working Committee on Kuki Civil Society Organization na NH2 da matam kaktaba economic blockade ki khongjang changsilakpadagi FNCC ga laingakagi marakta Mifam pangthokuna khanabada yasinaba purakpadagi FNCC ki khongjang khudaktagi handokre nakalani gi mifam asigi matungina Yaona cherol amasu khuyek pinaki Yaona cherol asigi matungina lainga ki maikaidagi German Tiger Road mingthonduna sengbalakpada ayaba pikhiba laite amasung fibam du yengsilaba tungda mathau taba legal action sing lokhatkani haiki Lokha da karon thabada Emung 1Gi Meeoi manga yauna taruk sikre Himachal Pradesh ki Chamba district makhoi car adu lokchapamagi manungda meter chamanga luba mafamda onthakibadagi Emung 1Gi Meeoi manga yauna Meeoi taruk mafam aduda sikre haina police na irai numita phongdokre Government school ki oja amana mahaki Emung 1Gi Meeoi single loina na mayumda halakpada Chamba district ki Tisha subdivision gi manung chanba sanbas manakta khudongthiba thodo adu thokibani ahan bagi thijinba singi matung ina car adugi mathakta rok ama taraki amasung madugi matungdagi gari adu lokchab adugi manungda takhibani car aduda lokchab adugi manungda tasinkiba matam aduda makhoi yum yogadaba kilometer ama khaktamak ngairabani laikhidraba sing adudi oja oiba Rajesh magi nupi Hanso 36 machanupa Deepak 35 machanupi RT 38 Masenupa Hemras amasung Meeoi amani thadau miyamgi hak amadi ingtapa hanjilaknabagi damak lepkani TSA thadau inpi Manipur TIM gi mihut Taraga tarukna Imphal da chatuna Meeoi Civil Society Organization singa unaduna wari sanakibagi thawong adu yaningdaba utuna Kuki gi luchingba singe ayaba yawduna Kuki kanglupu represent tawnaba hotnaramba Meeoi khudingma kanglup asigi geknabani lawgani haina Kuki inpi na phongdorakli Amaromda Manipur gi yelawmi singe apunba saktam saganabagi damak thadau amadi Meeoi furuf ki marakta wakhal taminaba wari sanakiba adu lamdam sida ingtapa puraknabagi achumba khongthangni Thadau miyamgi hak amadi lamdam sida ingtapa hanjilaknabagi damak lepkani haina Thadau Student Association TSA na phongdokre Kuki inpi Manipur na thadorokba cherol amana high legitimate oiba Kuki luchingma singi ayaba yawduna Thadau inpi Manipur natraga lanai Meeoi singna miyamgi mahut sinnaba honaraklabadi makhoi adubu Kuki singi geknabani haina lawgani ingtapa hanjilaknabagi mingda hojik oiriba phibam asida Imphal da chatpa haibasi aruba wahang amani haina lawi oiriba phibam asida Kuki micham Meeoi kaya hojik fawba awa chaitheng mayoknaduna lairibani Meeoi kaya amana mayuma kai leitaduna relief camp singda changjafam lawduna lairibani haibasi khangpham thoi phangpham thokpa chumba while kaya amasu phangdana lairibani asigumba tanja asida unauthorized oiba dialogue chathaba haibasina chumba while phanghanaba hotnabada hena mapangal hapchinbada natana Kuki singi unity kairangnaba machak ama oina thokani thajaba manghanba amadi lanna pubana ingtapa hanjilakpa ngamloi Kuki singna mayoknariba injustice sing asi pukhatuna kanglup asigi asengma mihut singa tasengna wari sanaba mathau tai maram aduna Kuki kanglup ki justice safety amadi security gi damak tanduna lakliba demand sing asi kanagumba kharana lamakhangda hijack tawnaba amadi semdok sadongnaba honarakpada mari leinaba singna thajabiganu haina su Kuki inpi gi cherol aduna makha tarakli Amarom da yellow furup sing apunba saktam saganabagi damak thadau amadi Meeoi furup ki marakta wakhal taminanaba khongthang paikhalaki adubu Thadau Student Association TSA na thagatpa phongdoktuna khongthang adubu saugatpaga loinana Manipur gi irang asi thokadaba nongma walingai kumja 2023 gi May 2 da Talawlongda leiba TSA gi office fawba Meeoi furup ki mayokta leiba khulakpana solon sinki haiba wafam thamlakli TSA na thadorokpa cherol amana hai tha sigi tarukta Thadau gi Meeoi singna Imphal da thunglubada Meeoi furup ki Meeoi singna taramna okhiba dumak thagani ni Thadau amadi Meeoi furup ki marakta wakhal taminabagi damak Imphal da pangthokiba mifam aduna Manipur gi yellow furup singi marakta asengba chumba khanghanduna matam sangna wana ngairakpa mikup adu phanghanbada chawna mateng panglagani thajai Thadau miyamgi hak amadi justice ki damak loinana ingtapa hanjilaknabagi damak TSA na matam chuppada lepkani Manipur da thokliba irang asigi chairakta Meeoi furup ki section khara amadi masana masabu Kuki ni haina saktak saba Meeoi kharana Thadau singi khongpham asi lano pauthokuna lakli hauji ki oinadi Kuki supremacist group singna kihan khanghanbagi Manipur da TSA gi unit amata thabak thoram pangthoktana lairi haibasi khangminaba yamna maruoi Manipur da thokliba irang asi haurakhiba hek mamangi numit kumja 2023 gi May anida Tamenglongda laiba TSA gi office fawba Meitei gi mayokta laiba amadi state lenga ki thabak thoram singi mayokta lepa village chief na thong fawba lonsin ki
ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯁꯦꯞꯇꯦꯝꯕꯔ 29ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ TSA ꯁꯗꯔ ꯍꯤꯜꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯗ ꯅꯠꯇꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯀꯗꯕ 63 ꯁꯨꯕ TSAꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯄꯤꯈꯤ꯫ ꯃꯁꯤꯃꯛꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯊꯥꯗꯧ ꯐꯨꯔꯨꯞꯄꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯂꯛꯇꯨꯅ ꯊꯥꯗꯧ ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯃꯗꯤ TSAꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯂꯤ꯫ ꯃꯩꯇꯩ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥꯗꯒꯤ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯎꯠꯊꯣꯔꯛꯄ ꯑꯁꯤꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯦꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ TSAꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯥꯗ 50 ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯌꯦꯛꯅꯕ ꯆꯥꯏꯅꯥ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯪꯗ ꯑꯀꯤꯕ ꯂꯩꯇꯅ ꯆꯣꯡꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇꯦꯔꯤꯐ ꯆꯥꯗ 50 ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯌꯦꯛꯅꯕ ꯆꯥꯏꯅꯥ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯪꯗ ꯑꯀꯤꯕ ꯂꯩꯇꯅ ꯆꯣꯡꯊꯣꯔꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯒꯨꯑꯣ ꯖꯦꯀꯨꯟꯅ ꯇꯦꯔꯤꯐꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯅꯁꯨ US ꯇ꯭ꯔꯝꯞꯇ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯒꯨꯑꯣ ꯖꯦꯀꯨꯟꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯗ ꯇꯦꯔꯤꯐ ꯆꯥꯗ 50 ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯥꯏꯅꯥꯗꯒꯤ ꯇꯦꯔꯤꯐ ꯆꯥꯎꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯑꯀꯦꯈꯪ ꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯥꯏꯅꯥꯗ ꯇꯦꯔꯤꯐ ꯊꯝꯕ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯤꯐ ꯆꯥꯗ 50 ꯊꯝꯖꯤꯜꯂꯛꯈ꯭ꯔꯕꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯗꯗꯤ ꯁꯨꯞꯅꯒꯤ ꯇꯦꯔꯤꯐ ꯆꯥꯗ 10 ꯈꯛ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 15ꯒꯤ ꯃꯊꯛꯇ ꯂꯩꯔꯛꯄ ꯑꯐꯕ ꯃꯔꯤ ꯑꯗꯨ ꯃꯥꯡꯈꯤꯕ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯇꯦꯔꯤꯐꯅ ꯃꯤꯑꯣꯏ ꯂꯥꯈ 15 ꯔꯣꯝ ꯊꯕꯛ ꯐꯪꯍꯟꯈꯤꯕ ꯌꯥꯏ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯤꯐ ꯆꯥꯗ 50 ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯃꯤꯑꯣꯏ ꯂꯥꯈ 15ꯗꯒꯤ 30 ꯐꯥꯎꯕꯊꯕꯛ ꯐꯪꯈꯤꯗꯕ ꯌꯥꯏ ꯍꯥꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯀ꯭ꯔꯣꯔ 7.35 ꯔꯣꯝ ꯑꯃꯦꯔꯤꯀꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯏ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯦꯛꯁꯇꯥꯏꯜ, ꯁꯅꯥ ꯂꯨꯄꯥ, ꯗꯥꯏꯃꯟꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯂꯩꯔꯔꯣꯏ꯫ ꯏꯟꯗꯤꯌꯥꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇꯦꯔꯤꯐ ꯆꯥꯗ 50 ꯊꯝꯖꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 10 ꯔꯣꯝꯗꯤ ꯏꯟꯗꯤꯌా ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯀꯥꯔꯅꯦꯒꯤ ꯏꯟꯗꯣꯃꯦꯟꯠ ꯐꯣꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁꯀꯤ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯏꯋꯥꯟ ꯐꯤꯒꯦꯟꯕꯣꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ 2000ꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯍꯥꯛꯇꯛꯇ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯐꯠꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 5 ꯔꯣꯝꯗ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯀꯌꯥ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤ꯫ ꯔꯤꯄꯣꯔꯠ: ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 5 ꯔꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕ ꯀꯌꯥ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯠꯅꯕꯤ ꯑꯁꯤ ꯆꯥꯏꯅꯥ, ꯏꯟꯗꯤꯌꯥ, ꯇꯤꯕꯦꯠ, ꯀꯦꯟꯌꯥ ꯑꯃꯗꯤ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯈꯔꯗ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯟꯕꯒꯤ ꯆꯠꯅꯕꯤꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕꯗ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕ ꯀꯌꯥ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗꯤ ꯀꯌꯥ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯝ ꯂꯝꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯁꯥꯎꯊ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯒ꯭ꯔꯨꯞ ꯈꯔꯗ ꯆꯠꯅꯕꯤ ꯑꯁꯤ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯇꯤꯕꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ 1988ꯀꯤ ꯃꯇꯝꯗ ꯆꯥꯗ 13 ꯔꯣꯝ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯄꯥ ꯀꯌꯥ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯈꯤ꯫ ꯂꯣꯏꯅꯅ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯦꯃꯦꯁꯅꯤꯌꯥꯏ ꯍꯥꯏꯕ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯋꯥꯍꯤꯞ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯥꯗ 60 ꯔꯣꯝ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯄꯥ ꯀꯌꯥ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯅ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯨꯍꯣꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯅ 2035 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯊꯝꯂꯒꯅꯤ꯫ ꯆꯥꯏꯅꯥꯅ ꯂꯥꯛꯂꯤꯕ ꯆꯍꯤ 2035 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯊꯝꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯃꯗ ꯊꯥ ꯂꯩꯕꯥꯛꯇ ꯈꯣꯡꯗꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥ ꯂꯩꯕꯥꯛꯇ ꯃꯤ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯕꯒꯤ ꯃꯊꯛꯇ ꯊꯥ ꯂꯩꯕꯥꯛꯇ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯆꯥꯡꯗꯝꯅꯅꯕ ꯑꯃ ꯌꯥꯎꯅ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯀꯌꯥ ꯄꯥꯏꯈꯠꯅꯔꯛꯂꯤ꯫ ꯆꯥꯏꯅꯥꯅ ꯊꯥ ꯂꯩꯕꯥꯛꯇ 2035 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯊꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯨꯅꯔ ꯔꯤꯁꯔꯆ ꯁ꯭ꯇꯦꯁꯟꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯝ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤ ꯅꯥꯁꯥꯅꯁꯨ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ 1960ꯒꯤ ꯃꯇꯝꯗ US ꯑꯃꯗꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯊꯥ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯊꯝꯅꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯗ ꯆꯤꯀꯟꯒꯨꯅꯤꯌꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 9,000 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯗ ꯑꯀꯤꯕ ꯐꯪꯂꯕ ꯆꯤꯀꯟꯒꯨꯅꯤꯌꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 9,000 ꯂꯣꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯇꯥꯏꯋꯥꯟ ꯁꯦꯟꯇꯔꯁ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ
CDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯥꯎꯗꯔꯟ ꯆꯥꯏꯅꯥꯗ ꯂꯩꯕ ꯄꯥꯔꯜ ꯔꯤꯕꯜ ꯗꯦꯇꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯒꯤ ꯍꯕ ꯑꯃꯗ ꯆꯠꯂꯨꯕꯤ ꯇꯥꯏꯋꯥꯟꯒꯤ ꯅꯨꯄꯤ ꯑꯃ ꯆꯤꯀꯟꯒꯨꯅꯤꯌꯥꯅ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯤꯀꯟꯒꯨꯅꯤꯌꯥ ꯚꯥꯏꯔꯁ ꯑꯁꯤ ꯏꯟꯗꯣꯅꯦꯁꯤꯌꯥ, ꯁ꯭ꯔꯤꯂꯪꯀꯥ, ꯆꯥꯏꯅꯥ, ꯐꯤꯂꯤꯄꯤꯟꯁ ꯑꯃꯗꯤ ꯆꯥꯏꯅꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫